ngarang nagi FIFA World Cup 2026 hokre magi countries sing moi players sing respect pibo ina tawriba mong si angak pangaktane asida adomna uriba airport gi plane asi water cannon salute piri salute tawri aduga plane asi manung dedi Brazil team tongli plane gi pilot retirement torom daida asumna respect tawsi utli satnai amarom dana Brazil team na tongliba plane asi daw yanaba mai paknaba baptize tawani kaina su hainaba lei Turkey dana yamlaba card listing hemana makoi gi team muthindok pirakpa support tawiba daw yanaba moi gi dema countries asina full support tawri habatu takli Norway gi oina moi gi team gi players singna Viking gi dress utuna makoi gi team asi pangal thona hapli moral support tawri Argentina gi su yamna tonga no mong amadane moina tongliba plane gi mamaida number 10 iri Messi gi oina last tournament oirgadabana mangonda honor tawbo oina utli plane gi number su 1978 oina piri masina Argentina gi oina ahanba world cup lokhiba sahi 1978 ne habatu takli karigumba akhoi gi India gi team asina participate tawbo oiram lagadi akhoisu full support tawjagadabani ko adubu Indian origin oiba football players kya atop countries ki damak represent tawduna handaki world cup asida participate tawdawri